Chief Minister N Biren bu Mingchat Thihannaba Facebook ta Aranba pau Thagatluba Meeoi ani police na fare. Kangla pau Facebook Entertainment KPFE kauba Facebook account namada. Manipur gi Chief Minister N Biren bu Mingchat Thihannaba yaba wafam kaya Thagatluba Facebook page asigi admin ni haiba Meeoi ani ngarang nungthil Imphal Police Station na fare haire. Farba Meeoi ani adude yumkhaibam ibom cha maitai chahi 38 apokba wai imo maitai Kurai Sajor Laikai dage haujikna porompat Pongkham Laikai Jenims Hospital Pong Lambida laibane mahakaloina na farba Meeoi asigi mamingna soibam Noren Maitai Elias Pibarel chahi 38 apokpa S Navakumar Maitai kauwe Kurai Nandaibam Laikai dagi ni haire pawasina hai Facebook page asida Chief Minister N Biren ge Mingchat thiba yaba paw lana thagale haibagi matangda Meeoi kharana hairiba Facebook page asige admin oidiba Meeoi ani ase phagat pinaba wakalakpadage Imphal Police Station na makhatana Meeoi ani asi phagat khibani haire phagalaba Meeoi ani asina makhoina thagat khiba Facebook post aduda who is the most corrupted CM in India haina hangladuna CM Biren na chada Hompuga taret Nitish Kumar na chada kuntaret amasung Biplab Kumar na chada taragani thoi haiba corruption tawbagi rating ama semlaga Thagatluba ni haire pharaba Meeoi ani ase Imphal East District Police ke manung chana laiba oibana ngasi Imphal East District Police Station da khusin nakhrai loina na makhata na ain gi oiba thabak laukhatnaba thabak paikhat pa hore haire Congress ki mirep laukthokpada pena davadage firal segai na mai thakrai hianglam ge e dizamane Congress da gi tokrai hianglam da Congress dissolve tawkhrai tarani thoi suba Manipur Legislative Assembly mikhal naksil lakpaga loina na Congress party gi oina ahan ba face ke Kendra nifu da mirep oigadaba singge maming ngarang Laukthokki baga loina na Congress Party da mirep oina ba thaurang tawramba Meeoi khara ticket laukthokpa yaruktabadage ningba kaina ba yauna rei ticket piraktabana maram oiraga matam sangna Congress da wazaraklaba Meeoi kayage worker singna Congress ki phiral laukthaduna segaiduna mai thana ba yaukhrei hianglam kendra da Congress ke mirep oina ba thaurang tawramba matam sangna MPCC ki Vice President oiduna laklaba elangbam dijamane ngasi Congress tagi tokhibaga loina na kendra asida lairamba Congress ke block sing dissolve tawre haina laukthokhrei ngasi hianglam da pangthokpa hianglam block Congress committee Kaksing District Congress committee hianglam youth Congress committee mahila Congress committee gi mihut kaya yauna mifam pangthokhibana hianglam da Congress dissolve tawre haina laukthokhrei mifam pangthoklaba matung hianglam da Congress ki mirep oina ba thaurang tawramba elangbam dijamanina phongdokhibada ibo bina lead tawba Congress ase khwaidagi dictatorship tauba tauning bada tauba adugumba leader amane block Congress committee na khalakpa recommend tawrakpa hianglam gi prajam yamna recommend tawrakpa Congress ki chahi taraga mathoi vice president oiramlaba adugumba candidate ta ticket pidana block amadi district Congress ta maming chandaba Meeoi amada ticket pisilakle ibobina dictatorship oibagi matangda palladuna mahakna hai 2010 gi party gi president election da chada marfudra manga PCC member na aibu support tawke matamadu da vote kagadawraba aibu lautunaraga aibu president gi nomination ge darkas thahan khidai loina na BP gi oina nomination thajilam khe mi manga khakna support tawba gaikhangam buna president ohan khe deputy CM ohan khe laiba ki damakta thabak thadoklaga pension lauduna kathokduna Congress ki damak laklaba aibu ngasi phawba Congress ki president ohan khide haina su phongdokhe NPP gi election manifesto phongkhrei Mathang tha February 28 amasung March 3 da tangkak ani thokna pangthokadoriba Manipur Legislative Assembly election ga mari lainana NPP ge election manifesto ngasi iroi sembada laiba mayol multi-purpose hall da phongkhrei ngasi gi thauram adu da NPP ge state president deputy chief minister Joy Kumar amadi working president MLA Jayanta Susaruk yakhe thauram adu da Jayanta Kumar na phongdokibada handaki mikhal asida kendra nifuda mirep thadokna ba thaurang taurei Singi oina kendra manga taruk phawbada thadokane hayeng ahanba phase ki oina mirep kharage ming laukthoklagane NPP ge manifesto asida state asige sothoraba sing saukhathanaba ecotourism sing semgat sagathanba yaure party asina pre-poll alliance tawroi election matungda wakhal manava singa punna chatminana bahonagane thauramadu da NPP ge national president Meghalaya ge CM Conrad Sangma online ki khuthangda saruk yakhi haide Hayang Manipur da leiriba petrol pump sing thonglon bagi khongjang changsinna ba warep laukrei haukiba January 18 ge nongalamdai da kaithel manbe military colony dage
पाउखो से चोंगलोई कौबा मियोय अमा मसक खंगदबा गाड़ी ना थोमलंबदगे लैखिदबगा मरी लैनना ngarang nongalamdai pung ahum lom tabada Imphal Dimapur lambida Dimapurdagi Imphal tamna thorakpa oil tanker amasung gas bullet gari chamag kunlom Tangpokpi district ke manungchana laiba kaithel manbi thong yauramdai da ban sogatpa singna gari kayagi mingsel da nungda thajenduna amasung saina kanduna ama ngata chawna thokan khiba loinana driver kaya asogapan nangan khiba bo All Manipur Petroleum Retail Outlet Dealer Association na yamna kanna yaningda ba phongdorokle thokiba hingsagi thokdok adugi matangda ngasi HTCL ge ABOB BPCL IOCL amade Naraya Energy Limited ki lusingba singna telephonic ki oiba mifam ama pangthoktuna hayeng January 13 da Manipur da leriba petrol pump sing nongmagi oina thonglon bagi warep laukhre haina press da thorak pacherol ama na haire ngasi gi mifam adu da laukiba warep ki matungina ban saugat pasingna mang takhan khraba gari sing asige matik chaba compensation ki senpham laingak na pigadavane asok apan nangkhiba driver singi ana layeng gi thavak chatha vigadavane loina na gari kaya amanga ta thokhan khiba dugi matangda Manipur laingak na departmental inquiry ama chatharaga matau karam na thokdok adu thokhiba no haibage maram khangdoklaga lakhotpan thokpa thabak adu lakhotkadavane thokhiba thokdok adu security lapses oibadagi thokibane loina na gari singda amanga ta thokhan gibada natana driver kaya asok apan nangan kibadudang chenaba miyoi singi mathakta ain gi oiba thavak lakhut kadavane Manipur laingak na National Highway number 2 ge norms and rule gi niyom gi matungin na National Highway ama oibagi matik chaba infrastructure ama de oipham thokpa lambi ge phiba madu chapchana thavak paikhat pigadavane loina na matungda sigumba pamdaba thokdok ase amukhana thoktana ba petroleum product puthok pusin tawriba driver amasung handyman singge safety oina ba mapung phaba ngak senbagi thabak chathagadavani haibo wafam phongdorokle covid na miyoi ahum si re miyoi chamri ga tarama thoi positive oi re ngarang nungthil pung ani dage ngasi nungthil pung ani phawbada Manipur da leriba tongan ba laboratory sing da miyoi lising ani ga chamanga tara humdoi covid test awada miyoi chamri ga tarama thoi positive oi re pung kun mari gi manungda positive oi bagi chang asi cha tara taruk 10 mek mari oi khe loina na laichat asina maram oiduna ngase miyoi ahum laikhidre haina integrated disease surveillance program IDSP gi cherol amana haire cherol asina hai ngasi covid laichat na maram oidun laikhidaba miyoi ahum adude Churasanpur dagi miyoi ani amade Imphal West dagi miyoi amane aduga pung kun mari gi manungda chathagiba covid test Imphal West da miyoi chamaga humbudra taret positive oiduna khwaidagi positive oiba district oikhe masigi matungda Imphal East district na miyoi marfuga nithoi positive oiduna ani subada laire Tangpokpi district na miyoi mari Churasanpur da miyoi kungani pan Thoubal da miyoi kuntaruk Bisnupur da miyoi taraga mathoi Ukhrul da miyoi ahum Chandel da miyoi kuntragani pan Ziribam da miyoi ahum Taksing da miyoi kulhumdoi Senapati da miyoi ani amade None da miyoi ahum positive oikhi atai lemhauriba district sing asida miyoi amata positive oikhide aduga ngasi laina asina phagalaktuna miyoi marfuga nithoi discharge tauke aroibada tabiriba pumnamakpu thagatjari